uyuksingda lambi semlakpada kuki singna drone footage dagi kanna senari haina video footage social media singda thadoknaragle मियोय अमगी युमदा बोम थमजिलमले तरुगोम ताबा मतमदा सिंगजामई पुलिस स्टेशन की मनुक चनबा कवा हुइद्रोम लेकाइदा लैबा आसेम रंजित सही निफुगा तरुक अपोप लैखिद्रबा याइमगी मयुमदा सखंगदबा मियोय सिंगना अमुबा मसुगे सेरंग खाव अमदा योमलगा बोम अमा थमजिलमले हाइदे एमुंग मनुंगी मियोय सिंगना थेंगनारपदगी खुदकता पुलिसता पाव पीरबा मतुंगदा पुलिस की कांगबु लाक्तुना बोम अदु असोय अंगाम यावदना लौथोक्रे बोम अदु कनाना करी मरमगी दमक थमलमलिबनो हाइबा खंगबा ngamdre हाइदे Naga loop singna ngamkhai sambal khaba yaning de high crack loinana warning toukhre Manipur ka Myanmar ka tainaba Naga taba mafam singda ngamkhai sambal khaba ki thabak Naga loop singna kanna yaning da bapongdok laduna Naga sing tokhai tahanna ba thabak sing makha satharak labadi pamda ba thodok sing tholak pa yai haina warning tawre UNC ke publicity wing gi cherola mana phongdorop gi matungina hanadagi hauna India government ki home ministry da India ma di Myanmar ka lona ba Naga taba mafam singda ngamkhai sambal khaba ki thabak खतनबा ममांग सहीगे जनवरी 10 मापलदा जेरोल पेसेंट किबनी हाबा वाफम थमलगले अदुबु UNC CNPO अनसममदि अतै लुप सिंगा लोइनाना सतांग सोक्तोंग लमलोंग खुनौ अमसुंग वाक्सु खुन्न सिंगबदा थासिगी 10 मंगा दा चतुन येंसिलुबदा ngamkhai sambal 81 gi paringda ngamkhai sambal khabagi thabak sing sathaduna lairamki hairi Naga khun singi ayaba yawdana India amadi Myanmar na yanaduna ngamkhai khaidoknaba yaningde amadi imaginary line aduna Naga area mayaida फाउदत पयानिंग दे अमदी नागा सिंग तोखाई ताहले हाबा वाफम थमलक्रे नागा सिंग तोखाई ताहनबा यारोय ngamkhai sambal khabagi thabak lepkadabani leptrabadi pamdaba phipam lakpa yai haina terol aduna warning tawrkhre अथुबा मतमदा वाखल तामिनगदबने हाइना KCP PWG न फोंदोरखै लगथबालदा लैबा लैसांगतेम कोबा सिंहा कौबा एल इबोबी अमसुंग अपोपी एल अपाबी हाइदबा मियोय असे अथुबा मतमदा KCP PWG MC यूनिफिकेशन दा लाक्तुना वाखल तामिनद्रबदे महाकु लुप असिना ngakpiba ngamloi हाइदे लुप असिगी PRO चिंखै nganbana thadorko serol mada ओबा हाइदबा मियोय असिना महाकि पोकमिनबा मनाव नुपागी नुपी लैसांगतेम ओंबी कानन हाइदबा मियोय अनि असिना नुपी खुनाय अमदि नुपा खुनाइबु थवैदना मखोय अनिना माफी थोंगदना वीडियो कॉल तौनबगे वीडियो रिकॉर्ड लुप असिना फंगबदगे केस असे थिजिंदुना नुपी विक्टिम ओइरिबा कानंदगे असेंग वाफम पुंबा खंगबा ngamle maram asina nupi khunaibu thoi usitaba amade ikai khumnadaba laisangstem koba athuba matamda lop asida laktuna wakal taminadrabade lopna mahak munga fiba ngamloi haina section wafam thamlagle drone bombing da senaba sing phaduna serak pigani haina CM na phongdokre Imphal West District ke kangsup sing khongda leiba mangasuba Manipur Rifles MR kemta drone bombing sathaduna attack sathakiba thawong sim minister nong thombam birena akanmong da yaning da phongdokhiba loinana thodok asigi matang da police na thijinbagi thabak sathari senaba sing soidanamaki chairak pigani haikre sim minister na pawmi sing da hai haukiba tha khara se da Manipur da violence ki thodok wathok khara hantharabani marakchi tha asigi taragan marigi numidang pung 9 makhairom tabada kangpokpi district ka nangnana leiba Imphal West District ki manungchanba kangsup sing khongda temporary oina hangliba mangasuba Manipur Rifles ki kemta kuki military chingaba singna drone sijinaduna bom ani kem asigi manungda leiba bunker manakta pokhai kiba thodok laibak thibane MR ki kemta drone bombing satharakiba thawong laingak na haksina lawi thodok asigi matang da police na thigatpagi akanba thabak sathari senaba sing logi chapchaba chairak phangan kani haina sem minister na phongdokhi chapchana khangdoknabagi thijanbagi thabak sathari haide lakleba academic session 2025-2026 session dagi hauraga more da leiba government amadi private school singda Manipuri maitai mayek tamdanaba Hill Tribal Council morena thadrok poserol mana khanghalagle